Ngasi numida wairam phongkhiba Kangleipak Mairagi pause dagi maru oiba paw khara khangasaraga miyamda khudo tamjiki samu thadolaga ningthau oinaba thi haibagum CM oibinaba thibagi wafamdu lakadribra hainarakli anoba lengak semgani haina tawriba asida CM kanana oigadoribano haibadu khangba ngamdana leiri lakliba mathang chahi 2019 February natraga March thada 16 suba Manipur Legislative Assembly gi election pangthokadoriba asigi mangoinana Manipurda anoba lenga ama semnabagidamagta BJP gi MLA sing Delhi ta leptana changsinari ngarang ex Chief Minister N Biren hanagi Minister Sapam Ranjan Haikham Dingo amadi Tongbram Robindro ngarang Delhi da changkhraba matung ngasi nungthil pung amagi Indigo Flight ta MLA Yomnam Khemchan, K. Syam Kumar, Usam Diben, Karam Siam, Thongnaujam Basanta amadi Ramoiba Delhi da changkhrei masigi matungda ngasi numida wedam pung taruki flight ta Speaker Sedebrata Govindas K. Robindro na chingba Delhi da changnaba airport laikhre habagi power se iba phawbagi manungda khangba ngamki hauji aruba wafamni haina praja section kayadigi phongnarakliwadi ningthau oibinaba leitabadagi samu thadolaga ningthau oibinaba thi haibagum anoba Manipur lenga ama semnaba hotnariba asida Chief Minister kanana oigadoribano haibadu BJP gi MLA singi manungda yeknaba amata leitana puthokpa ngamdabadagi Chief Minister oigadaba miyoi adu samu thadolaga thibagi mawongda lakadoribra haina hangnarakle anoba lenga ama semnabagi damakta BJP gi MLA sing nahaldagi hauna Delhi da leptana changnari BJP gi MLA singna Delhi yauraba matungda amata oina punsinduna anoba lenga ama semnabagi watanagani loinuna October 9 natraga mapalda Union Home Minister Amisa unanaba appointment launaba honagani ngasigidamakta BJP North East in charge Samit Patrana asawa thaudang launaba honagadori haibatari pause asina thajaba yaba mafamdagi phangba pawgi matung inadi nahal makhai anoba lenga ama semnaba honabada BJP gi MLA singi marakta ani thoktuna leiramba adu handaki matang asidadi amato oina punsinduna BJP gi anoba lenga ama semnaba honnabaromda changsilakle haire adubo yamna luribadi anoba lenga ama semgadoriba asida luchingba haibadi Chief Minister kanana oigadoribano haibagi matangdadi aruba ama oiduna leire haujik phawbada Chief Minister oinabagidamakta project tongnari hana ngangnaribasi hanagi ex Chief Minister N Biren amadi Speaker Sedebrata haibatari Chief Minister ohemba pamliba mayoi ani asigi marakta yetnaba amata leitana mayoi ama puthokpa haibadu hauji aruba phibamda leiri haibatari pawaswina hai Chief Minister ohenaba pothorakliba mayoi ani asigi manungda Speaker Sedebrata bu sawgapa MLA masingna hena lei haina sungangnaba tari maram aduna anoba lenga ama semba tarabasu lenga adugi luchingba Chief Minister oigadoriba mayoi adu BJP gi MLA singi marakta yetnaba amata leitana puthokpa ngamloidabagi phibam amadi haujik leibagum tauri cherak asida anoba lenga ama semnabagi damakta BJP gi MLA sing Delhi da thamjinariba asida Union Home Minister Amisa unaduna wari sanabagi matam laungnaba honabada awaba amadi oigadori loinana center gi BJP gi luchingba singna Manipur gi BJP gi MLA singi maraktagi anoba lenga ama semgani haina honarakliba asida Chief Minister kanana oigadoribano haibadusu haujik khangba ngamdana leiri maduna anoba lenga ama semgani haina tawriba asida khwaidagi aruba ama oiribadi Chief Minister oibinaba miyoi yetnaba amata leitana khamba ngamdaba asina oiri haibasu tari makha tarakpa pawda Churachandpurdagi ama WY 2000 konana fare lama hangnaduna leiramba miyoi ani pulisna masa masagi mayumda khusinakhrei ngarang security force ki kanguna Churachandpur district ki toibungdagi nupi ama WY tablet 2000 konana fare haire pulisagi phangba paw asina hai pharaba nupi adugi maming Sinhat chainifu mari kawi mahaki mayumda thiba hombagi thabak chathabada lupa lakh taraga taruk lising humpuga taruk lomgi oigadaba WY tablet lising ani adu phagat khibani haire amaromda
ngarang Imphal East District ki manung chamba Yengangpopi bazada lambi lamhangnaduna leiramba miyoi ani police na tekta kaidana yomge miyoi singda khusina khare haire police ki kanguna yomge miyoi singda khusina kharaba miyoi ani adudi Ais Ihangjong Village tagi Laming Lung Chaini Phumanga amade Sangrang Village tagi Sensat Chaini Phugamanga ni haire makha tarakpo na kangla pau dagi maru oiba pau khara khangasaraka miyamda khudo tamjage BJP ki central leaders sing unanaba appointment piyo haiba yadrabadi MLA famdagi resign tawba tabani MLA Shyam Kumar state asida popular government ama lingnaba ngarang former chief minister N Biren Lucingba MLA team ama Delhi ke dama Imphal thadokharaba matung ngasi makha na BJP ki MLA mari Delhi pangkre Delhi khongchat aduga mari lenana Andhra Kendra ki MLA TA Shyam Kumar na Imphal airport da pamisinga unaba amada haikibada BJP ki central leaders sing unagi haibada appoint piraktaba tarabadi MLA famdagi resign tawba natana atopa option amata leiti haiki MLA Shyam Kumar na makhata na haikibada BJP ki central leaders sing asi aikoi gi mapi mapani central leaders sing unanaba Delhi de lairiba MLA singna appointment launaba soidana hotnaramgani lamdam asida miyamgi oiba popular government ama thamba haibasi BJP gi apambani BJP da hojik sarakar semba yabagi masing leiri India asi democracy chapa leba amani PR government makhata na sangthaduna miyamgi right matnaba hotnaba chumloi adubo khongchat asida central leaders sing unavagi appoint piraktaba tarabadi resign tawba natana atopa option leiti haiki amaramda ngasi Delhi ki dama MLA Shyam Kumar galoinana Singjamai Kendra ki MLA Kemchan Indigo Flight Delhi ki damak Imphal thadokhibani masigi matung ngasi nungthil pung ama khara helakpada MLA Basantu Kumar amasung MLA Karam Syamsu Indigo Flight Delhi ki damak Imphal thadokre amaramda ngarangdagi hauna Delhi da former chief minister N Biren na Delhi da camp tawduna leirakhiba aduna Union Home Minister Amit Shah, BJP ki National President JP Nanda yauna atai central leaders sing unanaba yamna kanna honari leaders sing asi unadringai mangonana BJP Manipur ki in charge Sami Patraga unagadori Prime Minister Narendra Modi gi oinadi schedule yamna tight oibana mahak unaba phangadra natraga phangloidra haibadudi chapchana khangba ngamdre ngasi makhata na BJP ki MLA khara Delhi da sakharaba matung Assembly ki speaker Sedebrata yauna atopa MLA khara su Delhi da athubuda changlaba yana leiri hairi makhata rakpa pauda Arambai Tingol gi mathakta siriba maral yumpham yaude haukiba October 2 gi ahing nongyaida makhan amasung Laikhangpopi 2 gi marakta khamgilang songroi kauba amabu Arambai Tingol na tamthina otnai ki haina ki SO na maral siribadu yumpham yaude haina Arambai Tingol na thadorakpa cheol amana hairi cheol asina makhata na hairibadi thong ado Arambai Tingol ga mari amata leite hiram asigi matangda mai leinaba authority ki maikedegisu legal administrative norms ki matungina hiram asida ningthina monitor tawgadavani lanai miyoi natraga group karana mathik saba khudam chamdam amata leitana asigumba verified oiba warolsing circulate tawribasi yamna hakchina lawi asigumba aramba reporting asina Arambai Tingol gi reputation manghanbada natana miyambu lana lamjing hanabagi maram ohelli asigumba unverified oiba allegations sing sandorakliba asidagi media gi representative amasung miyamna seksinbiyu asigumba semjin sajinba sathiba crime sing asi mai leinaba law gi provision matung inna deal tawgadavani makhata na KSO gi maikedagisu asigumba aramba amasung yumpham yaudaba pausing asi circulate tawdanaba Arambai Tingol gi maikedige section warol thamle loinana thangai sengba khudongchadabasing adudi leiba asigi leiriba lona ayaba piriba legal proceedings singi matung inna thabak tongnaba so honagadabani hairi